ngasi COCOMI JIRIBAM branch na SINDUNA BABUPARA da LEIBA Congress Bhawan office mamangda KHUN NGAKPA FABA YAROI ATHUBADA Manipur da MEEYAM gi LEINGAK SEMGADABANI JIRIBAM SANTI HANLU AFSPA 1958 Manipur da gi LOUTHOKOO Manipur da PR Thamba Yaningde Haiduna Meeyamna Wakat Meefam Famkhare ngasi gi Wakat Meefam asida sarugya khibi COCOMI Women's Wing JIRIBAM branch ki executive member Y Chandra Sakhina Haikibada ngasi COCOMI JIRIBAM branch sinjalangજરાga protest famliba singi maramdi athubada double engine sarkar ama leina PR lakpasi praja akhoina pamjade aduna athubada lengak ama sembiu maram chadana operation changbiba army amadi Manipur police singna asitawbidanaba amasung KHUN NGAKPA sing phabinu haina haiki JIRIBAMda athubada santi hanjalhallu amasung JIRIBAMda awa ana nangduna relief camp da leiriba KHUN gi awa ana mayam asibu athubada masa masagi mafamda hanjinhanaba wafam kaya phongdoki amasung AFSPA 1958 athubada lauthokpiyu haina makhatana phongdoki double engine sarkar ama leina akoina apya la ko je koi pamjade aduduna akoi athubada akogi lengang ama chimjinbiu adogi maram chadana akoina akogi operation changbiba army sing amadi manipur police sing na machi tawbinu akogi khunna paicha sing phabinu JIRIBAMda athubada akogi shanti hanjalalu amadi JIRIBAMda leiriba ngachi awana nangdana leiri kemda leiriba akogi khun kaya ama awana nangniba che athubada akogi masa masai mafamda hanjalalu haba wafamchi akogi ngachi COCOMI na thamjari aduga AFSPA 1958 akogi athubada akogi lauthokoo haba wafamchi ju ngasi thamjin